Kakchengi wari amakak lay jar amata kokta amagi manungda nupa amakak nga sida black and khara adi bana black and chama hai ko ai ko gi kakcheng amuba se chama ga kakcheng angang ma chama ga hape mana jar amagi manungda hai ba kokta se gi manungda kakcheng amuba chama ga kakcheng angang ma chama ga hape moi adum phajana lay ahan bada amaga amata khanade black and gi lay fam thokpa lay red and the red and gi lay fam thokpa lay adu gadi kamai to ge da ngasai gi sigi jar je pai re bu pa sina mai gi jar je check to we ni e ko amo ni ni si nik pasina maram or kan da kamai to yi he kan da ngasai gi red and sing sina khalle ba black and ma khai sina ma hat na bu hona re adu black and sina mu khalle ba red and sing sina mo hat na bu hona re na kakcheng angang mana su amu bu na moi ba hat to re kakcheng amu bu na su angang mana bu moi ba hat to re khalle ba. But they never taught moi amatana khangdeba kana gumba amana ikoi da ni have a say kana gumba mana ikoi bu sectory aduga ikoi bu khatna ba silly have a say they never question it aduna ikoi da thazana da bagi mikup ama ikoi masen gi marakta mungna bagi tangkak ama lakpu matamda karamba khudna ikoi gi mathakta ni bage ikoi na kana gi kokta da ikoi yauri bage have a say we need to question it mase ikoi question to ba ma changi Ani subada aikogi lion case na wari makak lay jungle da nongsa tara khak yamna nungai na maning tamna chaning machar ga leramba dugumba nongsa khara makhoi se sadan singna pharaga zoological garden ma makhoi se sinai haiba nongsa tara si adugumba case amada sarang amada moi se thami sarang sida thamaka na nongmada makhoi da sadum tara pi Makoi hana maning tamna leramba charambado moi haiba sarang duda leirabanina moi pen badi yamna pen banate adoba ikoi ngasi di mikha pole ikoi ning tamba phangdrabani aduna haiba sarang sida ikoi gi mapungna pizariba khara ja ikoi charaga yamna nungai na leisi haidana moi pen thoga dum lei ko sarang sida moi nongmagi sadum tara si moi amamam sum sai moi munna de khana de nongmadi haiba sarang sida sumna dagi sadum Manga khak langsal now what happened sadum manga si langsal aba matung da di makhoi masen ja amaga chikna re ngasai gi sadum si phangna bo hona ba matam da sadum amamam na konaram bodo sadum manga pe pa matam da di aigini haidana munna ba matam da makhoi masen ja hatuk na re makhoi da sadum tara pir iba miduna makhoi bo phazalaga thamaka na makhoi hana ba silibane ha bodo kana gum matan hangaude aduna aikoigi mang da tariba aikoigi political amadi social circumstances se karino haiba matamda aikoigi se muknari ba se karigino kanana mukna handlibano sigi mukna ba sida maitai da su tongde pangan da su tongde naga da su tongde kuki da su tongde kanada benefit toribano haiba za masigi wang se koi hangde mapungoi na aikoigi manipur da hoji aikoina uriba yamna tanikpa aduga aina ngasai panjabado yamna haifam khangdaba karigumba batasu tawba ngamdaba karigumba batasu haiba ngamdaba karigumba batasu thingba ngamdaba kana gumbana manipur haibasi magi khudombida ungba yaba magi khubam nungda paiba yaba posak amoina sinarakpa maduna apunma manipur gi over historical reality ma chahi cha kaya punna himinarakpagi punna lading minarakpagi punna itarakpagi punna thawai kalakpagi punna manipur ningta bangaklakpagi punna manipur gi ngamkhai ngaklakpagi madugi puari du nathai ramaga magi kanglup purupta yumbam oiba ethnocentric nationalism mayam se sagal akanda punbagi chatnabi amakak lai karamba makhalgi punba naga gi mayokta pangal amadi maitai punba naga gi mayokta kuki amadi maitai punba maitai gi mayokta pangal amadi naga kuki punba united at the cause of one community hingminari ba ichini na oiba purup singi manungda khaibung tanabagi lichatta punbagi chatnabi amakak aikoi ngasi manipur khonai de lai masina manipur gi historical reality da aikoi punna hingminarpagi punna kathok minarpagi punna mateng pangga leirapagi aikoi gi historical reality du ikai khumnaba matpa aikoi gi puari di insult toba aikoi gi ipai pusing ngaklam ngangkhai gi paring aikoi ipai pumsing puramba nungsinabagi lipun aduda humiliate toba adum khongthang sing aikoi gi iraktagi phurup cha oiba kayana masi khongthang sing asi torokpa leptre masida
ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯌꯨꯝꯐꯝꯗ ꯑꯩꯈꯣꯏꯅ idea of Manipur ꯍꯥꯏꯕꯁꯤꯗ ꯃꯅꯤꯄꯨꯔꯁꯦ ꯄꯨꯟꯒꯗꯒꯦ ꯍꯥꯏꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩꯈꯣꯏꯅ academic discourse-ꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ Manipuri kanano haibasidi it should be defined by our historical reality. Sidi kanagumba ama phobagi authority da kanagumba ama phobagi tawba ngambada natragan hawjawjik leiriba aikogi socio political circumstances amana Manipuri kanano haidana define tawba yaroi Manipuri native people kanano haibase define tawba yaroi masida aikogi historical reality na aikogi puari da aikogi puya sing leire aikogi puari da aikogi chaitharu gumbaba lei aikogi puari da aikogi ningthore lambuba lei masida nataba puyagi manuscript mayam ama aikogi puari da leire masi nataba aikogi oral literature da leiriba aikogi historical relics mayam ama kak leire masi matakta Howard Zinn da haiba people history ga haiba miyam gi history ningthau kon gi history du nataba ngasai gi power gi history du nataba miyam gi oibe level da common people da sagal ko madu gi puari sing lei maduna decide tawgani who are the native people of Manipur have a aikogi historical reality na decide tawgani aduga aikoi punbagi chatnavi sa kari da pungani aikogi collective interest da pungani Manipur gi apunbagi oibe interest not the interest of Maitai not the interest of Pangal neither Kuki nor Naga kanglup amagi interest yumpham oiraga aikogi apunbagi saktam sagar pe yaroi Manipur gi apunbagi saktam sagar se haba taragadi mado that should be on the basis of the collective interest of Manipur aikogi miyeng karma miyeng yengani collective vision of Manipur aikogi apunba vision amak miyeng amak yengani maduna kanglup amagi interest define tawba kanglup amagi miyeng dagi kanglup amagi approach dagi thagalakpa miyeng ado aikoi reject tawani apunba Maitai gi Kuki gi Naga gi Pangal gi hingminari ba phurupcha Manipur da leiriba kaina ba sungya yaroidaba punna hingminaraga lakraba aikogi puari na masak taiba sungba phurupsa khudimaki interest yawba adugma vision namakak aiko semgat minaba changi aiko myam gi marakta leinagadaba mari karama mari no the relation between the different ethnic community in Manipur masida leinagadaba mari se ngai aki oiba Kuki na lang Kuki gi mayokta punba Naga na lang Langai mayokta punba Pangan na lang Pangan gi mayokta punba no aiko gi relation di that should establish on the basis of liberty. I call put them a ningtam ba. Ningtam na high bagi, ningtam na lay bagi, ningtam na iray parks the chows of bagi, ningtam na iray parks the florist of bagi, thriving to bagi. Madugi principle to I call pungani. I call the pungani karamba among the pungani on the basis of equality. Manava kunai haidana, Manipugi progressive movement, punamang na mangiba, manglan. I call you lamdam si the lady ba. Kanglu puru kudimaki manaba kunai amana name daba amana wang daba amana sakti paiba nat oiba amana minai oibagi maduki relation do nataba not between the community khaktanate Maitai Pangal Naga Kuki sigi marakta leiriba relation sida purakpa manaba kunai du khaknate ikoi da dakar oiribadi ngasi idea of Manipur da ikoi represent tawgadabadi between the men and women Manipur da leiriba nupa amadi nupi ani sigi oiba manaba kunai Nupana Pangiva Chaktum Kudumak to Nupiso Pangam to eat. Madu Ikoin and Nasiki Manipur Kunai, Iko Ubra. Nasi Koki Manipur Kunaida, Iko Nupi Chief Minister Maki Manglan, Iko Mangrabra. Nasi Manipur Assembly the representative Nupising Asina, Iko Manipur Kunai, Nupising representative Iko Ubiyaribra. Sida lady of gender disparities addressed or Kana Manipur Manabu Kunai Procadois. Aduki idea of Manipur is Iko Changum Sangi. Sida Iko Chingtam Manare, have a Kola, Mako Tampaki, and the Kanlawini. I'm not getting in. I could get impal manung the lambi same day Harry was Angapang the burger impal the mung the lambis. I could get later consang the lady bar, main road national highway, the hydro crib lambising in a queen lambi same day lambi patti, and I'm going to question to this. Sing the muyings. Sing the lady of main road national highway and the lady of Mamsing to the oil, but people say, ma'am, understand to view. I could impal the lady of Nataka Tampak, the lady of district hospital, Lamada, Dr. Kayana Tabokshui. Adu ching the liver district hospital amada doctor kaya na thabuk subage ching the liver school college amada oza kaya leibage adu imphal the liver school college amada oza kaya leibage adu aikoina sida ching tam mani habagi kholau aikoina tampak ta law bu yaroi hedana ai tamo boina yam kanna law charak kholau ne masi sumaina si ma'am se ko accept to bom change nupa moina aikoina privilege ma'am am enjoy to rivaje nupi sing na di phangjada ba aikoina di phangba
से अखोई एक्सेप्ट तौब अमा चंगी चिंग तमग लेनब रिलेशन दुदा तंपाकनदि फंगिब खुदोंग चाब मयाम अमा चिंग मी मयाम अमा डिप्राइव तौरिबा अदुबा मयाम दे अखोई एक्सेप्ट तौब अमा चंगी अदुगने अखोई मानब खुनाई अदुगा अखोई अपुनब सक्तम हाइबजे मदुदा सागलकदौरिबसे then on the basis of justice yengo pangan huran ba ama leire hai kan da akoina pangan punam huran bani haidun ubagi mityeng pangan drak lalon ba ama leire haba matam da pangan punam drak lalon bagi ni haidun ubagi mityeng mase akoina reject tauba tai chap manana kanagumba maitai amana aran ba thabo ama tawraba kanagumba maitai amana athiba hai ama hairaba madu akoina maitai punamakta madu gi blame se akoina tawroi maramdi अखोई आइडिया ऑफ मणिपुर है सागत्प मतमदा ngasai blame theory da akoina idea of manipur sagat loi on the theory of justice da akoina idea of manipur sagat kani kanagumba aran ma tawriba criminal singa do madu law gi matung ina manipur gi government na madu dandi piu ha basina akhoi gi khola oi gani kanagumba aran ma tawriba mi do kanano ma karam kanglup ta belong to buno madu gi dai ta do kanglup tu na na furup tu na logu da bun ha basa masina akhoi gi firep oi roi masi akhoi gi idea of manipur da insult to ba idea of manipur da singna ba mani aduna akhoi gi mi yeng da kanglup furup ta gi mi yeng da yenga kanda kanagumba nupa amana nupi amaga leinaba relation do madu putho kanda pangan nupa amana maitai nupi ama koiba maitai nupa amana pangan nupi ama koiba madu gi wafam do putho kanda kanglup ama bu jati ama bu generalize tawraga madu da athiba mi yengba akan ba wahi haiba madu gi chanabi da koina tawroi akhoi gi apunba gi saktam amasung idea of manipur se on the basis of equality liberty justice rights duties siding pham oiraga akhoi gi apunba idea of manipur se akhoi sagat kani akhoi gi identity ki question am khak lai akhoi hojik lai ri identity ki question sina ethnocentric nationalism ki identity ni magi kanglup ta phurup ta yumpham oipa magi kanglup ta ki interest ta yumpham oiraga semkolakpa atungba ethnocentric nationalism masina de akhoi punama ki apunba gi saktam natraga apunba gi interest haibado sagat pa ngamoi aina maitai yama natraga pangalama natraga naga ama kuki ama oibagi aigi identity se akoina cultural identity ama oina ubatai aina muslim ama oibagi identity se aigi religious identity ama oina ubatai tawbadu aigi political identity amadi aina belong to riba political community se ai manipur ni haina khangbam changi aduga aigi identity sina ai manipuri ni haina khanba ma changi adugi matamdu da aigi identity se my identity is not defined by the ethnic identity that I belong to. I belong to the ethnic identity to na aigi political identity oiba taragadi pick krama manipuri da aigi mafam kanna bu hotna rakpa matam dade imu nai mu tanarakpa akhoi masen set tu na chanarakpagi laibak thibe taka amanga si lai base masi makha chatharakani aduna akhoi cultural identity kari no akhoi gi religious identity na kari no aduga akhoi gi national identity akhoi gi political identity na kari no habasa sida mayam marik sumba amadi mayek sengba ama changi masida yumpham oiraga aigi national identity se ai manipuri ni habasa masida naga oigera kuki oigera maitai oigera pangal oigera hingminari ba khoi furup cha mayam gi marakta common element mayam am khak leiri akhoi gi manaba puwari punna hingminarak pa akhoi gi traditions mayam ama akhoi gi culture leiri ba affinity mayam ama akhoi gi sigi puwari na piba akhoi da punna hingminada ba yadabagi culture akhoi gi cooperative survivalism ga hairiba akhoi hingminada ba yaroi da ba tongha hai leiba yaroi da ba sigi punna mak si khan gi basis ta akhoi mayam se political identity moina akhoi na define to ba yai masidane akhoi na manipur have a national identity amani haidane akhoi na semkala kadori bas sigi national identity se yum pham oiba akhoi na manipur hairaga de aigi kanglup sing haktang tonga na thamgi ba tare aigi kanglup se aina manipur haibisi da dum yawrabani kaim chingna bi ro no manipur bu kallaba pangan kallaba ne ba manipur bu kallaba maitai kallaba ne ba adu khangmam changi ba akhoi na aise manipuri ni haidana saktak chaba matam sida aigi idea of manipur is them survive tawre adu erga koi sida kai posak khara semkat kadaba posak kitang yauri national character manipur haibadu ki manung da manipuri amo oibagi madu ki character sing do aina ngang thorak pada yaw patare aina pangalam oirga maitai da pangchai chaiba naga da pangchai chaiba kuki da kangchai chaiba mingo da kak sum thinba adu ngang ma matam dana aigi soibe se khumjalaga mi gi soibe da thi sum ngang ba mi gi thamoi da naga da wa se da sum ngang batarba that is not a national character aigi national character di pangan ga maitai ga mukna bama lae thajana da bama lae tanja tu da ai mi pai batai aina pakatcha batai mikup tu da quite critical oiva decision ma longna bagi damak ai thorang to batai ai gi rai paksi kanna bagi damak ai kathong na khona batai
at every level da ai thawai phaw ka thuk na bagi firep to ai iram dam sigi damak te lobu tai. That is called national character. Aduga aina khara yamba kanglup amada ai belong tawi aduna aina ngang pasina Manipur gi ngang mani nang na apik pa furup ta belong to bani nang na ngangak paduna Manipur gi furup ta ngang man natti have that is not the national character. Makhata bada ekhuki wari ani khak ai thamjage ai ngasigi program si mangda phami bire ba mayam sidi aibu chamar hana lising lak takpi bangam bangak tani adubu life yang bire ba Manipur gi naha sing have tare nau na horak liba ai gi maruk mapang sing aduga ai gi khata ba inaw sing makhoi mayam da ai khoi kaidom na khanmina je na aina wari ani dang lijage ko Mark Twain gi magi red end amadi black end haidana kakching gi wari makhak lei jar amata kokta amagi manungda nupa makhak na sida black end khara ai bana black and chama hai ko ai ko gi kakching amu baze chama ga kakching angang ma chama ga hape mana jar amagi manungda hai ba kokta sigi manungda kakching amu ba chama ga kakching angang ba chama ga hape moi adum phajana lei ahan ba amaga amata khana de black and gi leifam thokpa lei red and su red and gi leifam thokpa lei adu ga di kamai to ge da ngasai gi sigi jar je pai re bu nu pa sina mai gi jar je check to we ni e ko amo ni ni si nik pasina maram or kan da kamai to wi he kan da ngasai gi red end sing sina khalle ba black end ma khai sina ma hat na bu honare adu black end sina mu khalle ba red end sing sina moi hat na bu honare na kakching angang mana su amu bu moi ba hat to re kakching amu bu su angang mana bu moi hat to re khalle ba. But they never thought moi amatana khangde ba kana gumba amana ikoi da ni e have a say kana gumba mana ikoi ba sectory adu ikoi ba khatna na ba silly have a say they never question it aduna ikoi da thazana da bagi mikup ama ikoi masen gi marakta mungna bagi tangkak ama lakpu matamda karamba khudra ikoi gi mathakta ni bage ikoi na kana gi kokta da ikoi yauri bage have a say we need to question it mase ikoi question to ba ma changi ani subada aikoi gi lion case na wari makhak lei jungle da nongsa tara khak yamna nungai na maning tamna chaning machar ga leram ba dugumba nongsa khara makhoi se sadan sing na pharaga zoological garden ma da makhoi se sinai haiba nongsa tara si adugumba case amada sarang amada moi se thami sarang sida thamaka na nongmada makhoi da sadum tara pi makhoi hana maning tamna leramba charambado moi haiba sarang du da leirabani na moi pen ba yamna pen ba nate ado ba khoi ngasi di mikha pole khoi ning tamba phangdrabani adon haiba sarang sida khoi gi mapuna pizari ba khara ja khoi chara ga yamna nungai na leisi haidana moi pen thu ga dum lei ko sarang sida moi nongmagi sadum tara si moi amamam sum sai moi munna de khana de nongmadi haiba sarang sida sumna de sadum manga khak unsale. Now what happened? Sadum manga si langsala aba matung dadi makhoi masen ja amaga chiknare ngasai gi sadum si phangna bu hona ba matamda sadum amamam na konaram bado sadum manga pe pa matamda di aigini haidana munna ba matamda makhoi masen ja hatuknare makhoi da sadum tara pir iba miduna makhoi bu phazalaga thamakanda makhoi hanaba silibane habado kana gumba matan hanghaude aduna aikoi gi mangda tariba aikoi gi political amadi social circumstances se karino haiba matamda aikoi gi muknari basi karigino kanana mukna handlibano sigi mukna basida maitai da su tongde pangada su tongde naga da su tongde kuki da su tongde kanada benefit toribano haiba ja masigi wang se koi hangde sima yamna chawba posak amakhakni ani subada aikoi gi apunbagi saktam duda khitang reflect toge aduga ngasigi khongthang sima special ai uncle Jalal leiriba ima aduga AMMOCOC ki makok thongba khoi kaka hoi alta khoi leiriba mayam sida yamna credit yam chawna pijaningi sugumba platform amada aikhoina wafam thambagi mahutta Manipur gi saknai rava defender of the idea of Manipur ne hadan leiriba mayam sina wafam mayam am thambagi tangkak am aikhoina phangjaba simak aduga ngasi si aikhoina tangkak amakhak su oi kanglup amadagi kanagumba CSO ni haijaba natragana organization amagi represent tawraga wafam khara phongdoe madugi paukhum moina kanglup dagi amuk pirani
ꯑꯗꯨꯗꯒꯤꯗꯤ ꯀꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯃꯨꯛꯀ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒ ꯍꯨꯟꯅꯕ ꯄꯥꯡꯒꯟ ꯑꯃꯨꯛ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯩꯇꯩꯅ ꯑꯃꯨꯛ ꯈꯨꯝꯕ ꯃꯩꯇꯩꯅ ꯑꯃꯨꯛ ꯉꯥꯡꯕ ꯄꯥꯡꯒꯟ ꯑꯃꯨꯛ ꯈꯨꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃ ꯂꯥꯛꯏ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯛꯁꯇ ꯔꯤꯑꯦꯛꯁꯅꯔꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯉꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯤꯃꯛꯇꯤ ꯔꯤꯑꯦꯛꯁꯅꯔꯤ ꯄꯣꯂꯤꯇꯤꯛꯁꯇꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯇꯧꯔꯛꯄꯒꯤ ꯈꯣꯡꯊꯥꯡꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯑꯃꯨꯛ ꯀ꯭ꯔꯦꯗꯤꯠꯁꯤ ꯄꯤꯖꯒꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯦꯞꯄꯒ ꯑꯗꯨꯝ ꯉꯥꯡꯉꯁꯦꯕ ꯉꯁꯤꯗꯒꯤ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯤ ꯂꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯍꯥꯏꯕ ꯇꯥꯡꯀꯛ ꯑꯅꯤꯈꯛ ꯑꯩ ꯄꯨꯁꯤꯟꯖꯔꯛꯀꯦ What happened when we were united ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯤꯉꯩꯗ ꯀꯔꯝꯕ ꯑꯦꯆꯤꯞꯃꯦꯟꯠꯁꯤꯡ ꯀꯔꯝꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯨꯗꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯔꯝꯒꯦ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯊꯤꯅꯕ ꯃꯇꯝꯗꯅ ꯀꯔꯝꯕ ꯕ꯭ꯂꯟꯗꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯈꯤꯒꯦꯗꯣ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯦꯀꯣ I'll give few example ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯔꯤꯏꯃꯥꯖꯤꯟ ꯇꯧꯁꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯨ ꯅꯠꯇꯦ ꯈꯪꯕ ꯈꯔꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯔꯤꯏꯃꯥꯖꯤꯟ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯊꯤꯅꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯈꯨꯕꯥꯝꯅꯨꯡꯗ ꯑꯩꯈꯣꯏ ꯆꯪꯈꯤ The sun never set on the British Empire 하이드나 누밋나 British Empire다 묵폭다디 하이너리버 캐나다다기 하우르가 Australia 파워 African countries 다기 하우르가 Asia 파워다 레이그리버 모이나 로이 첼라베 레박싱 아두기 머능다 사히 1891 파워세 모이 쿠밤능데 레이터바 마색 망한 요마가 탐만바 두금 이름담 이레이 빡니 하이리베 이레이 빡아세 ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯈꯨꯕꯥꯝꯅꯨꯡꯗ ꯑꯩꯈꯣꯏ ꯆꯟꯈꯤ That was the history of our disunity ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯕꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏ ꯃꯤꯈꯥ ꯄꯣꯟꯈꯤ ꯕꯔꯃꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯂꯦꯛꯖꯦꯟꯗꯔ ꯃꯦꯀꯦꯟꯖꯤꯅꯒ ꯍꯥꯏꯔꯤꯕ ꯄꯦꯝꯕꯔꯇꯟ ꯔꯤꯄꯣꯔꯠꯇꯒ ꯄꯦꯝꯕꯔꯇꯟꯅꯒ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯁꯤ ꯉꯁꯤꯗꯤ ꯊꯥꯖꯕꯤꯔꯔꯣꯏ ꯃꯌꯥꯝꯅ The land of three valleys hai Manipur. Cabo Valley, Imphal Valley, Kasar Valley, Barak Valley. Sige valley ohum se laipak omom ni. Sige laipak ohum se valley ohum ne hai ni ko. Sige pulap se Manipur ne hai ni. Manipur ki territory se the southern portion of China. Sibsagar Valley. Ko sidege muka Chirwin River. Cabo Valley. Sina apun ma sina Manipur ki territory ne na hairamba Manipur se. Sahi tere kuntak pa matamda ningthau panba ngamkhide kuntakki kunsikhi lau pankhide yum pankhide mi lak mapal leirame haiba khoi population se mioi lak ani hena bama da war captives oina puroba matungda 1834 da matamdugi maitingu iningthau gambe singna mikok thiba matamda magi siramdai mikupni mioi lising kunthra mari chui adugi blunder do karam haina thokige haba matamda aikoi masen yengdhinaba ningthau macha masen muknarakpa tangkak tuda Manipur awana khudum chankhe iningthau pamhaiba ningthau gi matamda Burma bu taraga mathoirak maithi piramba Manipur atien ma matam gi manungda Burma gi na loi chankhe Manipur macheta na singkup sana thugai ke aikoi gi ima indon mayam ama aikoi gi ipai pu mayam ama tamthiba miyot minei da hatki maduna aikoi yengthina bana pirakadaba hoje aikoi mungna se hairene sigi mungna bagi result maduki consequence aduni oidois aikoi masen mungna bana aikoi masen yengthina bana aikoi pangan kangeda bagi aikoi puari leiroi aikoi masen yengthina bana maram oiga aikoi hena sondagani hena sondara pamatam dadi aikoi isana isagi oiba wangang ba isagi damakta firep lepchabagi pangal aikoi dagi lauthokini maduna aikoi realize tongminagadabase aduga aikoi apunbagi saktana pur ambase kaino look at our history Cabo Valley karam na loksan gi yengo puya singda aikoi ipas ipu singbo ai sarakim yauri Sahitya Academy aikoi uncle yauri adagi aikoi uncle Kalam yauri aikoi Ozai Semsek yauri aikoi puari da aikoi ipa ipu sing adubo athauba haidana moibu ikai khumnari bado puya singda kari maram gino aikoi na Cabo Valley aikoi gi na lauri ba Cabo Valley to loksan ba matamda pangan sing na lawki ba thaudang dubu yengaga makoi sing adu ba athauba haidana ikai khumna ba natro sikana gumba amagi semjan wahai ngakting gi phajana ba ngang banate this is all recorded in the history of Manipur kari gumba na koi na puari bu na yaninga ba aidi puari de yam thawai yaujabani aduna
लाइनिंगन फुलोगे खुबम जारीबोंद चचई त्रिपुरा चचई बांग्लादेश चचई मैम पुया के रिलिक्स मैम मैनुस्क्रिप्ट मैम येंजब नैजब मीनी let us reason with puya, let us reason with chethal kumbaba ningthore lambuba manipur ki chronicles mayam historical relics mayam se koi reason tause akoi puari nei na bataragadi swaida identity ki question tawri indigenous native people ki question tawri ai am ta haijage ne madu ki paukhum pi ki tang tuding asi lawzaroi ge ai amuk tang haijage oza sana zawba nauriya na iramba manipur past and present gi volume mari da Pangal singi puari di moirang kanglai rol lagi hawina moirang kanglai rol da huiro isai sakebo huirem ngasi khoi pangal singna khwai dagi liba pangal gi sagai ni hariba ngasi pangal huirem haidana leiriba imung mayam se makhoi si indigenous ni natraga natte haiba sida karama phirek no lobi gadori basi ngasi bangladesh ta khwai dagi chawbani suba sagai yuna leiriba yungkham gi pangal singasi karama pangal ni haidana khoi lobi gadori ba no ngasi pangal singi marakta leiriba maitai gi yek salai chanma natragan chandaba haibagi wathok sigi manungda leiriba yungkhaibam sagai maibam sagai oinam sagai ayekpam sagai hozai da tariba kun 90% larik yang bangtani I can count on and on ngasi matam nang horoi da bangtani makoi singa du nangi indigenous ki parameters singa du da kadai wai da no bakan thuk piramis pangan gi puari nang nasi haragati let us reason with puya loira enough ngasi pangan singbu yekna ba sem se haibagi miyeng da pangan da pot leiba yaroi pangan ge samnaganu pangan ge charu murung no ba yaroi no adugi basis to dai khoi apun bagi saktam sagat pa yaroi aduga nakhoi ge adugi khongthang sing do maithei khunai na yade ai khoi ge defender of idea of manipur sing na reject away ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯚꯣꯀꯦꯁꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯛꯀꯝ ꯇꯧꯔꯣꯏ ꯅꯣꯏꯅ ꯃꯨꯛꯅꯁꯤ ꯈꯠꯅꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛ ꯅꯨꯡꯁꯤꯕꯒꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜ ꯑꯩꯈꯣꯏꯅ ꯏꯔꯩꯄꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯍꯟꯗꯣꯛꯑꯣꯏ ꯑꯩꯈꯣꯏꯅ ꯈꯨꯗꯨꯡ ꯏꯟꯒꯅꯤ ꯀꯅꯥꯒꯤ ꯈꯨꯗꯨꯡ ꯏꯟꯒꯅꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯈꯨꯗꯨꯡ ꯏꯟꯒꯅꯤ ꯅꯪꯒꯤ ꯈꯨꯗꯨꯡ ꯏꯟꯂꯣꯏ ꯑꯩꯈꯣꯏꯅ ꯑꯔꯥꯝꯕꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣꯒꯤ ꯑꯩꯈꯣꯏꯅ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯏꯄꯨ ꯑꯂꯤꯃꯨꯗꯤꯟꯒꯤ ꯑꯩꯈꯣꯏꯅ ꯄꯦꯕꯝ ꯆꯤꯠꯇꯔꯟꯖꯟꯒꯤ ꯃꯈꯣꯏꯅ ꯁꯦꯠ ꯇꯧꯔꯝꯕ ꯑꯦꯛꯖꯥꯝꯄꯜꯁꯤꯡ ꯃꯈꯣꯏꯒꯤ ꯚꯤꯖꯟ ꯃꯈꯣꯏꯅ ꯆꯜꯂꯝꯕ ꯄꯥꯎꯈꯣꯡꯁꯤꯡ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯒꯅꯤ ꯉꯁꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥꯁꯤꯡ ꯏꯒꯤ ꯃꯔꯤꯁꯤꯒꯤ ꯃꯔꯛꯇ ꯂꯥꯟꯕꯝ ꯁꯦꯠꯅꯕ ꯍꯣꯠꯅꯔꯤꯕ ꯅꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯍꯜꯂꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯌꯦꯂꯤꯇꯤ ꯑꯃꯗꯤ ꯑꯦꯂꯤꯖꯦꯟꯁ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛꯇꯒꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯑꯣꯏ ꯄꯥꯡꯒꯜꯁꯤꯡꯒꯤ ꯂꯣꯌꯦꯂꯤꯇꯤ ꯑꯩꯈꯣꯏꯒꯤ our loyalty and allegiance lies only with Manipur ꯑꯩꯈꯣꯏꯒꯤ homeland ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯑꯁꯤꯒ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯌꯦꯂꯤꯇꯤꯒꯤ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯤꯖꯦꯟꯁꯀꯤ ꯃꯔꯤꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯗꯠꯂꯣꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯃꯨꯛꯅꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯦꯞꯍꯧꯔꯤꯕ ꯗ ꯂꯥꯁꯠ ꯃꯦꯟꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯅꯥꯖꯥꯎꯕꯅ ꯇꯥꯏꯝ ꯑꯦꯟ ꯑꯒꯦꯟ ꯀꯦꯀ꯭ꯔꯨꯄꯥꯠꯀꯤ ꯏꯔꯩꯄꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕꯁꯤꯡꯒꯤ ꯏꯈꯦꯡꯇꯅ ꯆꯣꯠꯂꯕ ꯑꯁꯤꯒꯤ ꯂꯩꯍꯥꯎꯁꯤꯒꯤ ꯃꯊꯛꯇ ꯑꯣꯖꯥ ꯁꯅꯥꯖꯥꯎꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯦ सिगे सेक्टोरियन ओबे एलिमेंट सिंग से लेबाक की येकनबनी मणिपुर की येकनबनी मणिपुर द लेरिबा फुर खुदिम की येकनबनी हाबसे ओजा सना जावबन हंजिन हायरम हौजिक अखोइना तौगदब पॉलिटिक्स दी पॉलिटिक्स ऑफ कॉन्फिडेंस बिल्डिंग नि मैतैना पांगन सिंगबु थाजखिद्रबरा अखोइगे करी असोइबा लेरे हाइदना मैतै सिंग अखोइना हाइजब हंगबा अखोइगे असोइबा सिंगदुना नोइना मिसअंडरस्टैंड तौबु ओइरगदि अदुदि सुमाइना तौबनी हाइदना मोहिदा अंडरस्टैंडिंग तौमिनबा मैतैनसु पांगनदा नागादा कुकीदा अखोइ लेमिनरिबा मयामसिदा करी मिसअंडरस्टैंडिंग लई हाइदना अखोइ मसेन हंगनबा अखोइगे असोइबा लेरमगा असोइबा सिंगदो अखोइना सेमतोकनबा होनबा मदुगी तांकक अमने इट इज एन इरा ऑफ कॉन्फिडेंस बिल्डिंग अखोइ मसेन नुंगसिनबा हिंगमिनबा अमगा मतेंग पांगनबगी तांकक अमखकने चाही चा कया हिंगमिनदुना लाबा हिंगमिनदबसु याररोइदबा अदुगे हिंगबगी मतमसु अदुगे मतिक तेनग्रबा सिगी मतमसिदा अखोइ मसेन येंगथिनगदोबगी मरम करिगिनो पांगल मैते येंगथिनब नागा कुकी
pangan aiko hingminariba mayam se yengdinaba matamda oirakadaba phibam se karino yengbiyo ngasi hingiba naha aiko gi tungda laiba naha mayam aduga tungda polakadoriba future generation singidamakta aikoina thambiramgadoriba khudol se karino mama mapa oibana khoina miyoi mitam chumaba mapung pharaba aikoina karamba khudolnoba aikogi tungi miro singidamakta thambiramgadoriba se hingminariba phurupcha mayam sing ase yeknaba onthoa kanda yeknabana langoi chalaba lanbung amagi mayaida leiba lamuknaraba mapangal thoktraba lanmi oma oina aikogi future lakadoriba generation mayam se nakoina thambigadoribra natragana hena nungsinaba hena nungsi chanaba amaga yengdinaba thajanadaba punamak lokthokrakanda manaba khunaida lingba liberty equality justice to yumpham oiba adungba apunba manipur amakha nahakna khudol tambiramgadoribra haibasini aikoina nakoida hangjaningi bo wafam se aduga aigi nungsijaraba pangal ipa isa chilinaw mayam da ina thamjaning base yengo social media da thogla iba hoji aduki matik degenerate tawraba wahi wata mayam ama akoi kanglup ta ki sisina ba yawri base masi tokpiyo aduga aigi lining sibu kanagumba amana respect to honing ba taragadi migi lining bu chaibi ganu aigi sel chebu kanagumba mina respect to honing ba taragadi aina migi machan masi da chairoisi adugi aina migi thamoi nungai roidaba mina thamoi da sok kadawba migi ikai khumnaba ga mari leinaba wafam singda aikona khutingjanba khak tawroidabani aduga aikoigi firepti matam chupada aigi irei paki oiba idea of manipur haibasiti kumdaraga aina aigi community khak represent tawraga wangang bagi chatnabe khoi thadoksi aikoigi maruk kanano amade aikoigi yeknaba kanano khangsi aikoigi maruk amasong aikoigi chilinau de oiningba phuruptagi oisano they may belong to any community in manipur manipur ki apun magi saktam gi damakte lepiba manipur ki interest ki damakte lepiba adugu miyoi singado manipur kannaba gi damakte thoglaiba khudimok to aikoigi marup ne aikoigi chilinau ne adugu oiningba phuruptagi oisano manipur bu thugaina bu honariba manipur bu mache tanna bu honariba mi singado aikoigi yeknabani masigi loinana makha tarakpa aikoigi ngasigi panels mayamna thambige do wafam sida mai ojin minana ba tangkak to ai laujage ai wahai wata da soi ki be henjan ki ba mayamna ngakpi gani aduga apunma manipur gi oiba aikoigi firep kaidonungda aikoi maning halloisi apunba manipur gi damakta aigi ipa ipusingna kathu amba makoina loromba thodangbu ningsingduna macha oiba aikoina ngasi su irei pa ki damakta khongpham handana lepa aruba tangka khudimakta irei pa ki damakta thawai katnaba irei pa ki damakta hingnaba madugi firep matam chupada launaba honaji aduga aikoigi reimagining manipur haibasida ngasi aikoi manipurini haidana manipur da leiriba aikoigi manipuri miyam khakta aikoi manipurini haidana longba yaroi ngasi aikoigi leiriba lamsi khakta aikoigi manipur ni haidana aikoina longba yaroi manipur gi mapanda Tripura da Assam da Bangladesh da Myanmar da Malem ki tongan mafam sing da soina takraba aikoigi ipa ipui silinau mayam maitai sing pangal sing loinana kavui sing mayam sing asibu aikoina manipurini haidana khanba tamba ma changi masigi mathakta aikoigi puari ki tangkakta aikoigi oiraga leigraba mangre haidana panariba Barak Valley da leiriba aikoigi lamgi saru adagi den Cabo Valley da leiriba aikoigi lamgi saru sisu aikoigi collective imagination of Manipur da aikoi yaumina ba changi nahungna paisa su tingdaba wasu wadaba aikoi idea of Manipur haise nahungna reimagine tawba masida yawriba components sing kari no aikoi haidana yengmina ba ki tangkak se masida aikoi khongpham halloisi irei pa ki damakta matam chubada leminasi glory to idea of Manipur